Idul Fitr lakpasida lamdamasida khundaminana laiminariba furuk khudingmakta yaifa paujel pidari loyna masigi iroyna Idul Fitr lakpasida koigi Eid ki maru eba thoram haibadi Eid namaz sonba aduga araiba sing leitaba sing mateng pangba araiba saminaba masina taba atopa henba tawidana Manipur Maitai Pangal Welfare Organization ni maikai digi norok seri damdamasida koigi leiba hojik oyo film masida nupi masa sing amasung ikhalakliba nupa masa singna akiye mok tawraga lambida langba lambida thok kwasi chatpa aduga angang singna bobula thaba aduga nupi obe singna habidi ningol singna mapam da saptuna mapam sapagi thabuk ase handaki Eid asina lakpasida tawbidana Manipur Maitai Pangal Welfare Organization ni maikadigi amuka sana norokchari aduga Eid asina lakpasida lamdamasida laiminariba fur khudingmak santi amasung tungdu leitaba punsima ohensi ohenbiu haina koigi prayer matungda dua tawu matamda masi yahon biu haibasi masu lupki maikai digi norokse